Ngarang haidokkhiba SSC Constable GD exam lisingani kunithoi kulumdoi result ase matik chaba candidate singi oina Yamna Penningai Oidre mari leinaba singna exam result review toubiduna matik chaba candidate singi laibak kanbiyu haina SSC candidate singna pin tourakli hiramasiga mari leinana ngasi Manipur Press Cup ke thangjing hall da pangthokhiba paugi mifam amada SSC Constable GD ki candidate malem ngamba haisnam nahai Staff Selection Commission akumjali singani kunithoi kulumdoi da laukiba Constable GD exam ge final result ngarang haidokpada apunba seat masing chamanga mauda taret ki manungda ST dagi seat chani kuntranithoi amadi OVC gi ama khaktamak select tor claim lemhauriba SC gi vacancy tara taret OVC gi mauda nithoi EWS ki humfutara nithoi unreserved ki oina candidate chani supnamapan mark wangna fanglabasu matik chaba candidate sing amada khalaktre Maramaduna mani leinaba singna exam result asi review toubiyyu haina magna makhata ki SC की vacancy 33 लेबदा unfilled vacancy amta fill tobiraktre OVC की vacancy 92 लेबदा amta fill tobiraktre EWS की 70 अब vacancy लेबदा अदुजो amta fill tobiraktre unreserved su kanamata khanbiraktre despite haibadi mark hena wangna phangdaragasu haidi SD की khangribा kangbu se sisidagi akoina loina mark hena wangna phangiyeba mark hena wangna phangdaragasu akoi lehoriba mitai community dagi only one candidate ama khatak ne khalli khaliba candidate to aduju magi medical je moigi marakta medical to yawgiba oiba aduna maram morakanda khangiba aduga atai lehoriba candidate mayam haibadi around 500 candidate mukse moijing ji marai bakche kamaina tawrino kadai da kamaina khuju maju tawbaino men manam ta tadre hojikse adu chu yam wana irang chahi among phajalak troba irang ji kan wana ngai matam jida ju siji amuk akoi manipur gi leiriba youth mayam jing ji laibak sida amuk chu sumaina ju amuk tawbire career akoi isa gi career ngaktani oirese s bar oibadagi mathangi chahi da di exam thaba yaroi da ju mayam ama ju yawre moina khanbirak tri je